पुतिन फानब वर्ल्ड कोर्ट की अरेस्ट वारंट टॉयलेट पेपर नि हाइना रशिया न करेमनख्रे प्रेसिडेंट व्लादिमीर पुतिन गिदमक इंटरनेशनल क्रिमिनल कोर्ट की अरेस्ट वारंट अमा थोंगनबगी वारेबदु आइन की मिजेंग चनब यारोय मरमदे दी हेक्ता लेबा कोर्ट अदुगी जुरिसडिक्शन अदु मॉस्को न रिकॉग्नाइज तौदे हाइना ngarang Kremlin na phongdokre tongan balaiba kaya marumgumna Russia na su court asige jurisdiction adu recognize taude maram aduna masi ain gi mijeng dasu court asige warep sing adu chana ba yaroi haina Kremlin gi wangangloi Dmitry Peskov na paumi sing da haike UN Security Council gi member amage housingmak head of state oidiba Vladimir Putin gi damak arrest warrant adu International Criminal Court ICC gi damak mamangda amukta lakhot khidriba khongthang amane Laibak singnaba singbu prosecute tauba ngamdraba natraga tauroidaba matamda malemgi khwaidagi sathiba crime singidamak aroiba upai gi court amana oina ICC asi 2002 da linkhatkibane Russia natraga Ukraine su ICC gi member natte aduga United States su masigi member oide Russian Foreign Ministry gi wangangloi nupi Maria Zakharova na ICC gi warep singadu Russia gi damak wahan thok leite haike Russia na International Criminal Court adugi Rome Testiu aduda party ama oide amasung madugi makhada tawgadaba karimata leite haina telegram da mahak na haike Russia gi hanagi president Dmitry Medvedev nasu International Court ke warrant adu toilet paper ni haina Twitter da karim na khe Irai numita ICC na Ukraine gi angang singbo aina yadaba mawong da deportation tawbagi damak President Putin gi mathakta arrest warrant ama thokhe Court aduna Russia ki Presidential Commissioner for Children's Right Maria Labova Bilova gi mathaktasu chap manaba maran singda warrant ama thokhe laibak pumnamaktage Japan dagi fauba aigi thakta sanction sing thamkhre aduga hogjikna arrest warrant ama thokre adubu aikoina gi thabak makha chathagani haina mahak na haike Russia gi achauba crime sing thiziliba investigating committee adugi makok aduna asigumba aina yadaba warep sing adu laukhiba ICC judge sing adugi manungdage akaknaba miyoi sing adu identify tawgani haina investigator sing aduna statement amada haike Russian state broadcaster gi makok Margarita Simoniana Russian president bu fan bohonrak bakhudingda Moscow na military gi paukhumpi gani haike International Criminal Court ICC prosecutor Karim Khan na arrest warrant adu thokrabana haujikti court asigi member laibak chamagu kun henbagi manungda Putin na karigumba hek khongdarak batarabade mahakpu phaba yare haina AFP da haike arrest warrant asi forensic evidence scrutiny amasung miyoi anina haikiba sing aduda yumpham oibani haina mahak na haike ICC president Piotr Homensky na warrant sing adu thabak to onthok pai base international corporation gi makha poli haike International Criminal Court ICC na genocide crimes against humanity amasung war crime gumba international community na nungnangan ba khwaidagi sathiba crime sing adu prosecute tawe adumoinamak ICC na suspect amabu hekta fanaba power leite court adu linkhatkiba treaty aduda Russia na signatory oide maduna mahakpo extradition to bai base chapsana oithokningai leite adu oirabade arrest warrant asina Mr Putin gi mathakta kari sapu pigane Russia gi president asina mahakki mayum laibak ta singnaba leitaba power paide maram aduna ICC da Kremlin na mahakpo khusinabagi phibam amata leite mahakna Russia da leiri makai fakhiba yabagi phibam amata Mr Putin na mayok na de adumoina makarigumba mahakna Russia thadoklabade detain tawkhiba yai maram aduna mahakna magi satok chasen kakthakigane Ukraine war gi matang dage mahaki mayokta international sanctions sing aduna maram oiduna mahakpo wayel chatharakpa pamba laibak amana mahakna kaidongai da chatloi adumoina makhoi masamak lona yobang ambagi wangmada lei khanba miyoi kayagi khudam lei haina ICC gi prosecutor Khan na haike Slobodan Milosevic natraga Charles Taylor natraga Redobal Karasik natraga Redko Maladik na khudam ni haina mahakna justice mayok nakiba hanage Juglosovia dage war criminal sing amasung hanage Liberian president Taylor da khudom bi thiladuna haike Russia na Ukraine angang sing bu makhoi gi makhada leiba lamsing da namduna transfer amasung deportation tawe madu war crime ama chingi haina UN investigator sing na haikibagi nongan bada arrest warrant adu lakhibane maraksida Ukraine da lan makha chathare Slovakia na MiG-29 warplane taraga humdoi donate tawgani haiba paw sing adu kip na ngarang taram na okre Ukraine na maruay na modern US made F-16 sing pamlaba sulay wak aduna Western allies sing dagi matam sang na dagi fighter jet sing pina bahayja kivane